Lakhipuronline putoksaba Jun gitang tarataru ningthau kaba numit ki Khomjinba Pao tabirase. Ahanbada maruoiba Pao. Imphal East ki Leitan Pokpida lau khoiba changlubada Kangpokpi jila ki khunja singna thenglakpadagi irang thokre. Lakliba Assam ki Assembly ki mikhalda mitei ama MLA ohenba tangai phadre haina Delhi mitei convention da warep takre. Manipuri Sahitya Parishad Silchar Branch Committee na Mahirui Singh Taram na okre. Barak Valley mitei convention ki member kuntra truk na saba anoba thausil kanglup semkre. All Assam Mitei's Women Protection and Development Committee ki Silchar Committee semkre. Jiri Turel Lanbada miyoi ama isingda taduna laikidre amasung Uttarakhanda helicopter ki khudong thiba thoktuna pilot amasung angang ama yauna miyoi taret sikre. Haujik mapungoiba Pao tabirase. Imphal East District ki Leitan Pokpida leiba Sadu Lampak Lokolda ngarang ayuk Meitei singna tractor puduna lokhoiba changlubada Kangpokpi jila ki Songphel khunja singna thenglakpadagi irang thokre haire. Thodogadu Imphal East ki additional SP na luchingba police amadiate security force singna sangsinduna irang atu laksin ke. Thodogadu da Leitan Pokpi ki khunja khara asoka pannang ki haina Pawasina haire. Stay informed with Lakhipuronline. Delhi ki JNU Convention Center da Delhi Mitei Coordinating Committee na Mitei People's Convention lisingani ka kunmanga pangthokre. Thoromasi da Manipur ki saknairaba actor amadi social activist singaloina na Assam ki Mitei right activist Dr. Maimom Santi Kumar su athoiba mithung oina saruk yakre haire. Thoromatuda wangang laduna Dr. Santi Kumar na Assam ki Mitei singna thengnariba awaba kaya gi maramda wafam kaya phongdokhe. Manipur kandaba yade Manipur leitrabadi malem gi atopa mafam kaya da leiriba Mitei singgi identity leiraroi haike. Chahi taret khuntakluraba matung Manipur gi ningthau phambal hanjinbada kasar Assam ki Mitei singna achoba thodang laukibagi wafam itihasna saki oire. Ngasisu Manipur awaba phibamda leiri. Manipur kanbada Assam da tanatana malem da leiriba Mitei singgi thodang yamna chawi adubu ngasidi Assam da hingliba Mitei kanglubasi hiram khudingmakta sothaduna leire. Chahi yangkhairom chubna assembly da aikhoigi mihut leiraktabana Manipuri medium school sing amalgamation toba post abolition toba asina chingbata natana phangpham thokpa chakthungi proportionate share phanglaktaba madi Mitei samastagi jamna chauna economic drain out oibana Assam gi Mitei sing tunglan chat asi amama maikeda changsilakli haina makna phongdokhe. Matang asida lakliba lising ani ga kuntaruk ki Assam Assembly mikalda MLA chamga kuntaruk ki manungda Mitei ama thakana bahona bada Delhi Mitei Coordinating Committee gi mateng nekhi loinana Manipur gi damakta Assam gi Mitei sing economy amadi socio political pibam phagadan bagi mathau tabagi matang da sumak na pankhe. Numidasi gi miphamda laukiba warep sing gi manungda Assam da lising ani ga kuntaruk ki mikalda Mitei ama MLA ohena bahona ba Assam Tripura amasung Bangladesh ki Mitei singgi oiba chakot thorang paikat minaba asina chingbani haina Delhi Mitei Coordinating Committee ki convener Seram Rogers na phongdokre. Thauramda maruaina Hizam Rajen amasung NM singna chingba miyoi singna wangangkhe. Ngarang Jun gitang tara mga nongmaijing nimita Manipuri Sahitya Parishad Silchar Branch Committee na silang duna SSLC amadi Higher Secondary gi parikhada Silchar gi oina mai paklakraba Mahiroi Singbu taram na okre. Thoramda Mahiroi nifuromda certificate amasung lengyan fikutul tamduna ikai khumnakhe. Naurem Rajen President Silchar Branch Committee na mifamapo oiduna pangthokiba thoromaduda Dr. Puri Sabam Birmani President Manipuri Sahitya Parishad Assamna mithunglen oikhe. Akhanaba mithung oina Y Prafullo Singha President Manipuri Sahitya Parishad Assam Kasar District amasung ikai khumnajaba mithung sing oina Dr. Soibam Haridas Chairman Academic Resource Subcommittee Kasar District Committee Lairenlakpam Champalal President New Silchar Manipuri Development Society Silchar amasung AMSU ki advisor
Saikhom Komlakanta Sarukjaki Thoramda Kanaba Wangangloi Oina Laire Lapum Horilal Assistant Director Handloom and Textiles Sribhumi Akhom Chanmani Assistant Executive Engineer Water Resources Kasar परिषद के सेंट्रल कमिटी के ट्रेजरर एस सुबंकर अमसुंग खेत्रीमयम इंद्र कुमार असिस्टेंट सेक्रेटरी सिलचर ब्रांच चिंबक लोइनना प्रेसिडेंट मेंबर सिंगना नुमिदासिगा मरी लेनना मरुओइबा वाफुम कया थंबिखे सोमोर लुआंग बीपी सिलचर ब्रांच ना प्रोग्राम असिबु कंडक्ट तोबिखे तावरेम देवासिस सेक्रेटरी मणिपुरी साहित्य परिषद असम सिलचर ब्रांच कमिटी ना ताराम नौपगी वारोल पिखे Nunggi oiba warolna nongthombam dhiren परिषद की सेक्रेटरी कासार डिस्ट्रिक्ट कमिटी ना लांथोके ओक्रम प्रति कुमार परिषद के असिस्टेंट सेक्रेटरी सिलचर ब्रांच कमिटी ना थागत वहाई पितुना थोरमदु चिंगलेमना रोइसिनखे Laimarembi Indu-Prabha Complex Binakandi Partu Lakhipur Kasarna Ngarang Miyam ge obe mipam ama pangthoktuna Barak Valley Meitei Convention ge anoba thausil kangrup semkhre Thoromaduda Yumnam Mani Ngangom Basanta Kumar Ingudam Binod Konjangbam Ongbi Aruna Devi Sinam Ibom Chana Chingba Miyosingna President Member Oina Dais Tapamke Yumnam Mani Kantana Thoromgi Nunggi oiba warol piraba matungda Lengbirakiba Singh amadi Dais da Lengsin Kiba Singna Barak Valley Meitei Convention na Samas ki yaifanana ba pangthokkiba thabak thorong kaya paladuna lup asi tungkoina hinghaningbagi apamba phongdoknakhi Barak Valley Meitei Convention gi anoba thausil kanglup asigi thaupukodaba singde President Oina Thaurangbam Nokendra Vice President Ani Yumnam Manikanta Masung Athokpam Brojen General Secretary da Maitan Kaisangbam Surjit Joint Secretary Ani Laisom Biralal Amasung Elangbam Sunil Organizing Secretary da Thoksom Suren Organizing Secretary Sports da Yengkom Mangalsana Information and Publicity Secretary da Maitan Kaisangbam Bhupen Treasurer da Akhom Brahmajit Kalwenana Member Kuntaruk Khanke Aduga Yumnam Mani Ngangom Basanta Kumar Ingudam Binod Konjangbam Ongbi Aruna Devi Sinam Ibomcha Nongthombam Biren Moirangthem Gormani Amadi Sagolsem Birchandrabu Advisor Oina Khanke Sigi organization sigi tongan mamane bangonda laya panda maungka jam kajaba miyamna jabi wa haidare acceptable wa marudi maruina aje yapagi gs na general secretary ne panjiwa Barak Valley Meitei Convention se maruina manipuri hariba Barak Valley da trajaina taiwa mayam se ngaksen ba Doinana kapat horong kayada page tatni nawan maki maru yo pandang seven Meitei mayam se kanna bavana ba Oki mag da tawuda ba ikhongi singlikpa mihut lejeda ba ikhongi di summa organization singasi kanan ba mabangun kanan ba gide tangai photable legi bai tarang ju he khambi bini senga Aduna, I Bengali, Sanskrit, Assamese, classical language pangre. I go issue district of Marida, as I associate official language I pangche, as issue gazette notice to primal. As he could answer the Tangai Patabalai. The singer that the Himmy Namaka, I could learn associate official language not like Parika Tarkomatamda, Ram Awa Tingani, I see Pimia and Kambi Bini. Manipura of Piranze, maintain a solidity to me. Maintain a solidity of Nadi, upon a section of the bar, upon a harrow, the Kumida, Kalitum, Manitoba. The Kundukari Volcanic Kalitorgan, the Kalondova. The mean and nuclear. Upon a Sunday, Amagama, Manipur, and number another. MLA what I am lady, MLA I am not like so another grand loquare. Manabaka program of Shamon to Shamon. Manipur, another letter, Manipura, Manipur, another person, why did he show my group? Why did he show another one? Apunba mihut kun mangaga loinana All Assam Meitei's Women Protection and Development Committee gi Silchar Committee ama Committee asigi President Nibarani Singagi yumda semkhre Chief Advisor Okram Rakhikanta Advisor Biswajit Sharma
Advisor Khetrimem Umananda, Central Committee ki President Jagatatri Singh amasung Central Committee ki Working President Gita Devi amasung atai maru iba mioi sing saruk jakiba mifam aduda anoba committee asi ngarang nongmaijing namita semkibani nongna semlaba All Assam Meiteis Women Protection and Development Committee ki Silchar Committee asi ki thaupugadaba singdi Advisor da Dr. Lakhiton amasung Gitika President oina Nibarani Working President da Usarani Devi Vice President da Puspavati amasung Nomita General Secretary da Renurani Assistant General Secretary oina Pranita amasung S. Usarani Cultural Secretary da Jaya Handloom and Textile Secretary oina K. Rina Loinana Executive Member Taramari Khanke Nupi oibi singi mathakta chathariba crime sing nongma gi hengalakte aduna nupi singa samasa sida saphana leinanaba amasung sel thumgi pibam phagananaba gi sem sabagi mathautai hairaduna Silchar Committee asi sembagi pandamde Assam da leiriba meitei nupi singi ngak senba amasung chakot thorangi damak sem sabani haina Chief Advisor Okram Lakikantana phongdokde ngarang nungtil pung ahum rom tabada jiribamdaki kasar Assam gi namdailong khongangda chatpagi lambida lungraijang manakta jiri turelda miyoi amai singda takre miyoi asina mahake maru mapang singa loinana jiri turel lana na bohona bada turelda luptha kibani haire miyoi asi all mandew khongangdagi ni mingna idwa lungbe nyume kawi mahakpu phangnana ba mafam adugi khongangi miyoi sing amasung lungraijang youth club amasung ramgaijang youth club na chingba miyoi singna chauna mateng pangke laikhidraba idwa lungbe nyumegi mahaki nupi macha sing amasung mama mapa tingdole nyume amasung Eugene lungbe nyume lehori mandew puina organization na mafam adugi miyamda thibagi thapakta saruk jabina bahaijake thengna phangba pawamada ngarang numidang wairam pung 3 minute 15 adwaida jiri tureldagi asibak chang phangbangam khre hairi Assam State School Education Board na ngasi ayuk pung 12 taba matamda compartmental parikha gi result lauthuklagani haire mahiroi singna board ki website sebaonline.org dagi result asi yengba yaragani amasung marks su download toba yagani haire Israel na Iran gi lanmi amasung thau tampam gi mafam singda air strike chathabada miyoi chamri hena sikre Israel gi Pradhan Mantri Benjamin Netanyahu na makhoi gi operation asi Iran na paikhalagliba nuclear program gi matang da phanglakpa akupa warol gi matungina makhoi gi operation asi chathabani haire America amasung Russia gumba malem gi achouba leibak singna masidagi achouba lan ama thoklaktana ba kan honari amaronda United Nations na su khudakta lan lemna bagi maigi animakta pautak pikre Uttarakhand gi Kedarnath dham dagi Gupta Kasi phauba lai khoramba chatpa miyoi singtongba helicopter ama kudongti pathoktuna pilot amasung angang ama yauna miyoi taret sire Thodokasi Kedarnath laifamdagi Gupta Kasi phauba chatlingaida ngarang ayuk pung 5 makhai taba matamda Rudraprayag jila gi Gauri kun manakta thokibani Pawasi phangbaga NDRF amasung SDRF loinana ITBP gi team sing laktuna mapamatuda mi kanbagi thabak chathaki Pradhan Mantri Narendra Modi amasung Rajya ki Mukhya Mantri Puskar Singh Dhamina thodokasida awaba phongdokre amasung awaba taraba imung manung singda mateng pangani haikre thodokasigi matangda Aerian Aviation ki thabak thorom sing lephankre amasung pilot sing ki license tha taruk ki oina thingjinkre haire Aircraft Accident Investigation Bureau na thodokasigi matangda thijinba hokre amasung masi Uttarakhanda numit nifuni gi manungda thokiba manga suba helicopter gi kudong thiba thokdokne haire Energy Healing Center Rongpurda computer gi matena anauba madi ariba nabasingo computer gi matena layong khangdokpuna dayanba hausare computer gi matena makal makagi anabasingi report longthokpuna haksangi awat machal kaya lenkhanaba amadi supplement piduna naturopathy amadi magnetotherapy na layong bajaragani maruwaina nupi gi laina sing I watpa angang khaw gi laina angang oidaba nupa singi foundation gi laina prostate gland chawthokpa kidney amadi ising mari gi anaba nung leiba sinus diabetes BP stroke paralysis nerve amadi brain gi anaba khwang naba
khutang chikpa spondylitis phai chingba liver amadi chakhau gyanaba piles wakhal gyanaba tumba yadaba sor chinba laina sine chingba layengba yarakani loinana matam sangna hu chemba hidak charakpadagi side effect amadi ida hu chemba toxin leirakpa I watpagi anaba koktanaba amadi steam bath ki kudong saba lejare Silchar Rungpur Part 2 gi Stone Crusher manakta leiriba Energy Healing Center da ngasimak lengsimbirabu mangjongna appointment ki damak mobile number 9395732456 number asida call tobirakna bakhangajari Lakhipur online channel asibu yengbiri basingna pawa sibu like amati share tawbiu amati hojik phawa channel asibu subscribe tawbidri basingna subscribe tawbiu aroi bada maroi ba paw amukhanna Imphal East ki leitan pokpida lau khoi ba changlu bada kangpokpi jila ki khunja singna thenglakpadagi irang thokre Lakliba Assam ki Assembly ki mikhalda mitei ama MLA ohen batangai phadre haina Delhi mitei convention da warep takre Manipuri Sahitya Parishad Silchar branch committee na mahirui singbu taram na okre Barak Valley mitei convention ki member kuntra truk na saba anoba thausil kanglup semkre All Assam mitei's Women Protection and Development Committee ki Silchar committee semkre Jiri Turelan bada miyoi ama isingda taduna laikidre amasung Uttarakhand helicopter ki khudongthi bathoktuna pilot amasung angang ama yauna miyoi taret sikre Lakhipur online YouTube channel gi paw sandok chaba ngasigi oinadi matang asida loijare